Manipur gi Wathok drug economy amadi Christian world ga mari leinei haina report amana phongdorakli. Manipur gi chahi amagi budget lupa crore lising kuntra manga oibada drug economy dagi lupa crore lising humfu Manipur da haitharakli. Manipur da thokliba hingsa gi thodok asi drug economy amasung Christianity sandokpaga mari leinei haina intelligence ki report amana phongdorakli. CNN News 18 na intelligence report ta yumfam oiduna phongdorakhibada Manipur gi chahi amagi budget lupa crore lising kuntra manga oiba matamda drug economy dagi lupa crore lising humfu Manipur da haitharai. Golden Triangle haina khangnariba Laos, Myanmar amasung Thailand dagi yamlaba drug sing Manipur da pusilai. Asigumba fibam asi mara taraba amasung Christianity na support taubani. Myanmar gi drug cartel singna Manipur da haitharakpaga loinana Myanmar gi chingi saruk amadi umangi mafang kayada pak sanna popi thabaga loinana yamlaba opium kani puthorai. Manipur gi chingi pak sauraba lamgi saruk singda pak sanna popi thabagi thabaksu paikhatlakli. China gi lalon itik tauba singna Manipur amasung Myanmar gi popi thaba laumi singda yamlaba senfam haitharai. Maduna maram oiraga Myanmar gi mathangda Manipur na popi amasung drug ki khwaidagi safaba mafam ama oihalakpaga loinana puthorakpa drug sing adu India gi mafam kayada thadokhi. Golden Triangle dagi puthorakpa yamlaba methamphetamine ketamine amasung atopa synthetic drug kaya leptana puthorakpaga loinana malemgi mafam kayada thadorai. Paugi likul asigi matung inna drug puthokpa sin taubagi mapta Manipur su yaurakpaga loinana Manipur asi drug puthokpagi tri junction oiriba Tidim Kachin amasung San Hill State ka naknana leiri. Myanmar gi Tidim Kachin amasung San Hills dagi puthorakpa drug sing adu Manipur fauduna India gi mafam kayada thadokhi. Manipur gi oina drug pusilakfam gate oiriba asi Behyang amasung Moreni hainasu intelligence ki report aduda palli. Drug sing adu Manipur da pusilaklaba matung Nagaland gi Kohima da amadi Dimapur yaraklaba matung da train da puthokhiduna India gi mafam kayada yauki. Handakta Manipur gi tongan mafam kharada drone attack chatharakiba asina intelligence agency singi mamit singba haurakle. June thada drone attack chatharakibasu leiki. Madugi matung yumthangnana leiriba Assam gi police na drone battery saba factory thugaikibasu leikre. Militant singna drone technology sizinnarakpa asi anauba natte maramdi makhoi Assam Rifles ka mari leinei. Aduga makhoi kharana Assam Rifles ki thabaktagi potharaba miyoising oiri. Cookie sing asi Christian lining chatli maramasina Christian lining chatpa malem gi leibak kayadagi mateng fangli. Khudam ama oina senior Christian lawyer amana security force na fakiba cookie ahum thadoknaba court ta lemna thengnaki. Supreme Court ta lawyer amagi charge asi hearing amuk chathabada lupa lakh tara dagi tara manga fauba oiribani. Madu pumnamak lemna pangthokhi. Cookie sing asi yamna haisingba amadi influential oiba furup amani. Adum oinama Christian lining chatpa naga singa khenaba lei. Makhoisu condition yaudana malemgi thakta leiba church body singdagi mateng fangli hairi.